ꯄꯜꯂꯤꯕ ꯇ꯭ꯔꯛ ꯄꯨꯝꯅꯃꯛ ꯄꯨꯁꯤꯜꯂꯛꯅꯕ ꯁꯤꯑꯦꯝꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯈꯣꯡꯁꯥꯡꯗꯒꯤ ꯄꯣꯠ ꯆꯤꯡꯂꯤꯕ ꯇ꯭ꯔꯛꯁꯤꯡ CRPFꯅ ꯄꯨꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯔꯠꯀꯤ ꯑꯋꯥꯠꯄ ꯂꯩꯕ ꯅ ꯑꯗꯨꯗ ꯅꯠꯇꯅ ꯂꯝꯕꯤ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯒꯥꯔꯤ 2,000 ꯔꯣꯝ ꯄꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯑꯣꯖꯥ ꯃꯁꯤ ꯒꯥꯔꯤ ꯄꯟꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯕ ꯁ꯭ꯀꯣꯔꯠ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯒ ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯏꯁꯨ ꯑꯅꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯒꯥꯔꯤꯁꯤ ꯁꯨꯃꯥꯏꯅ ꯄꯟꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯣꯖꯥ ꯄꯠꯄ ꯄꯨꯝꯕ ꯌꯥꯎꯒꯗꯕ ꯄꯣꯠꯇꯤ ꯀꯨꯏꯅ ꯃꯁꯤ ꯄꯜꯂꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯄꯣꯠꯁꯦ ꯄꯠꯁꯜꯂꯛꯀꯅꯤ ꯄꯨꯔꯛꯏꯕ ꯃꯤꯗꯨꯒꯤꯁꯨ ꯑꯗꯨꯝ ꯑꯃꯥꯡꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯒꯤꯗꯤ ꯏꯝꯐꯥꯜ ꯌꯧꯔꯛꯄꯗ ꯃꯁꯤ ꯄꯣꯠꯁꯤꯡꯁꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯚꯟ ꯑꯣꯟꯂꯥꯏꯟꯗ ꯆꯠꯂꯝꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯑꯣꯖꯥ ꯑꯝꯇ ꯍꯧꯖꯤꯛꯁꯤ ꯂꯦꯞꯈ꯭ꯔꯕꯅꯤ ꯊꯤꯡꯉꯤꯕ ꯍꯧꯖꯤꯛ ꯑꯊꯤꯡꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯑꯗꯨꯃꯛ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏ ꯇꯣꯏꯅ ꯊꯣꯛꯑꯒꯁꯨ ꯁꯤꯁꯨ ꯑꯗꯨꯝ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯄꯤꯒꯗꯕ ꯁ꯭ꯀꯣꯔꯠ ꯄꯤꯗꯕ ꯑꯗꯨꯒ ꯐꯠꯇ꯭ꯔꯤꯕ ꯂꯝꯕꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯁꯦꯝꯕꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯕꯁꯦ ꯑꯣꯖꯥ ꯀꯔꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥꯒꯤ ꯃꯇꯥꯡꯗ ꯃꯁꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯑꯣꯏꯕ ꯄꯣꯠ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯥꯐꯝ ꯊꯣꯛꯇꯕ ꯑꯃꯅ ꯅꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯣꯟꯗꯝ ꯅꯥꯗꯝꯃꯒ ꯂꯩꯕ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯍꯥꯏꯋꯦ ꯑꯅꯤꯁꯦ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯃꯗꯤ ꯖꯤꯔꯤ ꯂꯝꯕꯤꯁꯦ ꯑꯗꯨꯅ ꯖꯤꯔꯤ ꯂꯝꯕꯤ ꯃꯣꯏꯁꯤ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤ ꯑꯩꯈꯣꯏ ꯐꯖꯅ ꯑꯩꯈꯣꯏ ꯉꯥꯛꯀꯗꯧꯕꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁꯁꯤꯡꯁꯨ ꯑꯗꯨꯝ ꯃꯁꯤꯗ ꯀꯩꯅꯣ ꯀooperation ꯄꯤꯔꯀꯥꯟꯗ ꯆꯠꯊꯃꯤꯟꯅꯔꯛꯄ ꯊꯕꯛꯅꯤ ꯑꯗꯨꯅ ꯁꯤꯗꯩꯗ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯁꯤꯆꯨꯋꯦꯁꯟ ꯐꯠꯇꯕꯁꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ BRFꯀꯤꯕꯨ ꯑꯣꯏꯔో ꯑꯗꯒꯤ ꯍꯥꯏꯋꯦꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯩꯅꯣꯒꯤ ꯗꯤꯕꯂꯞꯃꯦꯟ ꯀꯣ ꯀꯩꯅꯣꯁꯨ ꯂꯩꯔꯦꯀꯣ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯑꯣꯏꯕ ꯃꯥꯏ ꯑꯣꯊꯣꯔꯤꯇꯤ ꯑꯦꯟ ꯗꯦꯟ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯥꯏꯋꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯊꯝꯕꯤꯌꯨ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯒꯤ ꯗꯦꯟ ꯏꯀꯨꯏ ꯀꯨꯏꯗꯅ ꯉꯔꯥꯡ ꯅꯍꯥꯟ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯝꯕꯤꯗ ꯀꯩꯅꯣ ꯃꯔꯝ ꯆꯥꯗꯅ ꯏꯂꯤꯒꯦꯜꯂꯤ ꯑꯩꯈꯣꯏꯅ ꯇꯦꯛꯁ ꯂꯧꯕꯒꯤ ꯔꯤꯁꯤꯞ ꯃꯌꯥꯝ ꯄꯨꯊꯣꯔꯛꯄꯒꯤ ꯋꯥꯊꯣꯛ ꯂꯩꯈ꯭ꯔꯦ ꯚꯦꯔꯤ ꯏꯟꯁꯤꯀ꯭ꯌꯣꯔ ꯂꯝꯕꯤꯗ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯂꯝꯕꯤ ꯐꯠꯇꯕꯗꯒꯤ ꯋꯥꯟꯗꯔ ꯁꯤꯕ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯄꯤꯕ ꯗ꯭ꯔꯥꯏꯚꯔ ꯁ꯭ꯇꯦ ꯇꯧꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯀꯣ ꯑꯩꯈꯣꯏꯅ ꯑꯐꯕ ꯂꯝꯕꯤ ꯑꯐꯕ ꯒꯥꯔꯤ ꯑꯗꯨꯒ ꯑꯐꯕ ꯀꯩꯅꯣ ꯐꯤꯕꯝ ꯑꯃꯗ ꯃꯊꯧ ꯇꯧꯖꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯂꯩꯀꯠꯄꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕ ꯂꯝꯕꯤꯗ ꯊꯧꯔꯨꯕꯒꯤ ꯄꯨꯊꯕꯒꯤ ꯊꯣꯡ ꯇꯦꯛꯄꯗ ꯌꯥꯎꯈꯤꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯒꯤ ꯃꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯃꯌꯥꯝ ꯇꯝꯊꯤꯅ ꯇꯧꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯞꯄꯤꯕ ꯍꯥꯠꯄꯤꯕ ꯃꯌꯥꯝꯒꯤ ꯐꯣꯇꯣꯗ ꯂꯩꯀꯠꯄꯗꯣ ꯗ꯭ꯔꯥꯏꯚꯔ ꯁ꯭ꯇꯦꯗ ꯃꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯎꯏꯀꯣ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯒꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯇꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯦ ꯖꯨꯟ ꯍꯟꯗꯛꯀꯤ ꯊꯥꯁꯤꯒꯤ ꯑꯗꯨꯋꯥꯏ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯒ ꯊꯥꯖꯤꯜꯂꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯀꯣꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯣꯏꯕ ꯅꯦꯛꯁ ꯐ꯭ꯂꯥꯏꯠꯁꯤꯡ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯁꯛꯇꯤ ꯂꯩꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯌꯥꯔꯒꯗꯤ 2,000ꯒꯤ ꯏꯁꯇ꯭ꯔꯦꯡ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ 2,000 ꯀꯣ ꯏꯁꯇ꯭ꯔꯦꯡ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁ ꯀꯥꯏ ꯀꯃꯥꯟꯗꯣꯁꯨ ꯊꯣꯟꯕꯅꯤ ꯃꯣꯏꯁꯤ ꯀꯣ ꯌꯥꯔꯒꯗꯤ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯁꯥꯟꯇꯤꯁꯤ ꯍꯌꯦꯡꯗꯒꯤ ꯎꯒꯦ ꯉꯁꯥꯏ CMꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗோ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯁꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯥꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯃꯥꯟ ꯍꯥꯏꯔꯤꯕ 2,000ꯁꯦ 1,000 ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯍꯥꯏꯋꯦꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗꯀꯣ ꯀꯩꯅꯣ ꯑꯅꯤꯁꯤꯗ ꯈꯥꯏꯗꯣꯛꯈꯤꯕꯗ ꯑꯩꯗꯤ ꯍꯌꯦꯡꯗꯒꯤ ꯁꯥꯟꯇꯤ ꯍꯦꯛꯇ ꯂꯩꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯁꯦꯡꯕ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯅ ꯀꯣꯕ꯭ꯔꯥꯁꯤꯡꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯨꯝ ꯀꯗꯥꯏꯗꯅꯣ ꯆꯠꯂ ꯈꯣꯠꯂꯒ ꯄꯣꯠꯂꯩꯗ ꯂꯩꯕ ꯃꯥꯟꯕꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯏꯀꯣ ꯑꯗꯨꯅ ꯑꯁꯦꯡꯕ ꯀꯩꯅꯣꯁꯤꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯋꯦ ꯊꯤꯡꯕꯁꯤꯗ ꯍꯦꯟꯅ ꯌꯨꯝꯐꯝ ꯑꯣꯏ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯁꯤꯡꯒꯤ ꯁ꯭ꯇꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯣ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒꯤ BSFꯀꯤ ꯂꯩꯔꯤꯕ CRPFꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯥꯒꯤ ꯏꯟꯇꯔꯅꯦꯜ ꯑꯗꯔ ꯀꯩꯅꯣ ꯑꯦꯔꯤꯌꯥꯁ ꯁꯦꯟꯁꯤꯇꯤꯚ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯈꯔ ꯑꯗꯨꯝ ꯉꯝꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩ ꯁ꯭ꯇꯦꯠ ꯄꯣꯂꯤꯁꯤ ꯁ꯭ꯇ꯭ꯔꯦꯡꯁꯨ ꯆꯥꯎꯅ ꯂꯩꯔꯦꯗꯅꯀꯣ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯥꯏꯋꯦ ꯑꯅꯤꯁꯤꯗꯪ ꯅꯠꯇ꯭ꯔꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯀꯩꯅꯣ ꯏꯟꯗꯣ ꯕꯔꯃꯥꯒꯤ ꯁꯤꯒꯀꯣ ꯑꯍꯨꯝꯁꯤꯗꯪ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯔꯒ ꯌꯥꯝꯅ ꯑꯅꯤꯁꯤꯗ ꯅꯣ ꯃꯦꯟꯁ ꯂꯦꯟड ꯀꯣ ꯑꯗꯒꯤ ꯅꯣ ꯋꯥꯟ ꯀꯦꯟ ꯏꯟꯇꯔꯐꯤꯌꯔ ꯑꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯣꯏꯐꯝꯁꯨ ꯊꯣꯛꯇꯕꯀꯣ ꯑꯁꯤꯗꯪ ꯑꯍꯨꯝꯁꯤꯗꯪ ꯅꯣꯡꯉꯥꯟꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃ
ꯑꯃꯠꯇꯒꯤ ꯉꯁꯥꯏꯒꯤ ꯚꯥꯏꯑꯣꯂꯦꯟ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯁꯦ ꯊꯣꯛꯍꯟꯗꯕ ꯃꯇꯝꯗ ꯀꯩꯅꯣꯗꯤ ꯑꯗꯨꯝ ꯁꯥꯟꯇꯤ ꯅꯠꯇ꯭ꯔꯒ ꯏꯪ ꯇꯞꯄ ꯄꯤꯁ ꯑꯗꯨꯗꯤ ꯑꯗꯨꯝ ꯎꯕ ꯉꯝꯃꯅꯤꯀꯣ ꯑꯗ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯃꯗꯨꯒꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯀꯩꯅꯣꯃ ꯃꯤꯌꯥꯝꯗ irrespective of caste creed communities ko ꯐꯥꯎꯍꯟꯕ ꯃꯇꯝꯗ ꯑꯣꯏꯒꯅꯤꯅ ꯊꯝꯒꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯃꯈꯩ ꯀꯩꯅꯣꯅꯤ highways asidi koi free zone buhengadabani aduga free hiti akona thengnariba kano problem di kanoni koi magi yam insecure oiba kanoni siba yaba thokpa khopa mayam gi mathakta amusu phattaba lambi gi adagi kano gi chingningai gi landslide ki kari gi awa mayam mayong nariba se akhanna kanoni akano state siga mailina thabak lokhalanini haina aina thamge ko okay zalu shelakpada masida